ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯩꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯑꯉꯝꯕ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯇꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯕꯁꯤꯡꯒ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯍꯜ ꯂꯃꯟꯅ ꯄꯤꯔꯛꯄ ꯗꯈꯤꯅꯥꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯗꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯕꯣꯔ ꯄꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕ ꯇꯧꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯅꯈꯤ꯫ ngarang nungairaba ningol chakobagi numit asida chauthokchaningai oiraba maitai ningolsingna maitai gi phajaraba fijet leiting setuna auto thoraga ningol chakoba chatpagi saktam kaya ama uba fanghi masida natana tongan tongan balupsingna sinduna ching amadi tam anigi maribu chesin hananaba ningol chakobagi thoram pangthoktuna chingmi amadi tami punna chaklen chaminakhi amadi khudol potamki Bangladesh ta khundaduna laikhraba maitai singidamak Manipuri Cultural Complex Bangladesh Patriotic Writers Forum Manipur amadi Manipuri Youth Forum Bangladesh na punna khusamnaduna ningol chakobagi thoram pangthokre ngarang Manipuri Cultural Complex Bangladesh ta pangthokiba ningol chakobagi thoram aduda Rajya Sabha ki MP Sana Jaubalai Semba amadi CAF and PHED Minister Laisangtem Susindro na athoiba mitunglen sing oina sarukyaki MP Sana Jauba amadi Minister Susindro yauna Bangladesh ta pangthokpa maitai singi ningol chakauba aduda maitai amana thamoi sokna wafam kaya thamlakhi ningol chakaubagi thauram adugi saruk ama oina Bangladesh ki naya patan khungangda saduna lairiba ahanba sanamahi laisangi awat apa lairiba sing mengkhatnaba lupa lising yangkhai gi mateng pibirambada sanamahi laining lutki secretary nongmaitheng Asok maitai na thagatpa phongdorakli Youth Social Club Cum Information Center Ayangpali Road Khuraina Sinduna Ningol Chakaubaga Mari Leinana Pangthokpa Laibak Phabi Ningol Khanbagi Thauram Ngarang Club asigi sangleda pangthokre Thaudam Ningol Lairik Yangbam Laikaida Ongkhibi Ibethoina Chahi asigi Laibak Phabi Ningol Takre Loinana Consolation Prize oina Ningol Manga amasu khanduna Ningol Khudol Tamki Thauramgi Nunggi Oiba Waroldi Chahi amagi manungda amuktang thokpa ningol chakauba numit asida ningol sing bo harau tayamna okpa amadi kuina unarudraba ningol sing mikup kharadang oirabasu punna unahanduna awa nungai paudamnabana nungsinaba hengkalhangani thoram asida khurai chingangbam laikai gram panchayat ki pradhan L Kanan Balana ningol sing da khudol tamki loinana hanadagi club asigi president Thaudam Rohini Kumarna miyam bohrau tayamna okpagi warol amadi thauramgi nunggi oiba warol tamkibaga loinana chei khudingi club asigi maikai dagi su asigumba thauram sing sinba ngamnanaba ningol singi borni kibaga loinana Manipur gi mafam atai dasu sinbi duna punna nungsinana hingminabagi warol sing thamki